ꯃꯁꯥꯗ ꯏꯈꯪ ꯈꯪꯍꯟꯕ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯅꯥꯅꯗꯤ ꯀꯤꯔꯣꯏ, ꯑꯍꯤꯡ ꯅꯣꯡꯌꯥꯏꯒ ꯑꯣꯏꯔꯦ꯫ ꯂꯨꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯨꯔꯥꯟꯅ ꯇꯥꯅꯕ ꯇꯧꯔꯝꯕ ꯑꯣꯏꯕꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ꯫ "ꯍꯣꯏꯃꯥ!" ꯂꯣꯌꯥ ꯇꯅꯨꯕꯨ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯄꯦꯟꯅ ꯂꯥꯎꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯊꯣꯛꯅ, ꯅꯤꯟꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯡꯀꯛ ꯅꯥꯏꯅ ꯏꯄꯣꯝ ꯆꯠꯇꯨꯅ꯫ ꯇꯟꯖꯥꯗꯨꯗ ꯑꯁꯣꯝꯒꯤ ꯏꯁꯇꯤꯌꯔꯗꯨꯗꯩ ꯍꯥꯊꯨ ꯍꯥꯊꯨ ꯀꯨꯝꯊꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯏ꯫ ꯃꯃꯤ ꯑꯗꯣ ꯅꯨꯄꯥꯒꯤꯅꯤ꯫ ꯇꯅꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯡꯎꯞꯀꯤ ꯃꯇꯣꯟ ꯑꯗꯨ ꯎꯕ ꯐꯪꯂꯛꯄꯒ ꯂꯣꯌꯥ ꯇꯅꯨꯕꯨ ꯅꯪꯍꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯊꯨꯅ ꯆꯤꯡꯂꯒ ꯅꯥꯀꯟ ꯑꯃꯗ ꯂꯩꯁꯤꯜꯂꯒ ꯂꯣꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯄꯤꯛꯄ ꯑꯣꯏꯕꯅ ꯂꯣꯌꯥꯅ ꯇꯅꯨꯕꯨ ꯃꯥꯒꯤ ꯊꯕꯥꯛꯇ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯇꯣꯞ ꯑꯇꯣꯞꯄ ꯕꯣꯛꯁ ꯃꯆꯥ ꯀꯌꯥꯁꯨ ꯄꯩꯕꯅ꯫ ꯅꯨꯄꯥ ꯃꯍꯥꯛꯇꯤ ꯄꯥꯈꯠꯅ ꯆꯣꯡꯕ ꯃꯤꯍꯨꯜꯒꯤ ꯈꯣꯟꯊꯥꯡꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯣꯟꯊꯥꯡ ꯑꯗꯨ ꯇꯥꯕ ꯐꯪꯂꯛꯂꯦ꯫ ꯇꯅꯨ ꯂꯣꯌꯥꯒꯤ ꯊꯃꯣꯏꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯅꯕꯁꯨ ꯃꯅꯥ ꯑꯗꯨ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯔꯨꯝꯕ ꯕꯨꯠꯀꯤ ꯈꯣꯡꯊꯥꯡꯅ ꯊꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯃꯈꯣꯏꯒꯤꯔꯣꯝꯗ ꯇꯝꯅ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯌꯥꯝꯅ ꯅꯛꯅ ꯃꯃꯤ ꯑꯗꯨꯁꯨ ꯑꯁꯨꯝ ꯎꯔꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯣꯌꯥ ꯀꯔꯥꯏꯗꯒꯤꯅꯣ? ꯅꯣꯡꯃꯩ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯡ ꯐꯠ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯒ ꯂꯣꯌꯥ ꯇ꯭ꯔꯤꯒꯔ ꯑꯗꯨ ꯐꯠ ꯅꯝꯅꯕ ꯇꯧꯏ꯫ ꯃꯔꯛ ꯊꯠꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯣ ꯑꯃꯨꯛꯀꯁꯨ ꯂꯥꯎꯔꯛꯏ꯫ ꯊꯥꯡꯖꯤꯜꯂꯝꯕ ꯈꯣꯡꯊꯥꯡ ꯍꯟꯗꯣꯛꯈꯤꯗꯨꯅ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯂꯣꯌꯥ ꯁꯣꯔ ꯁꯥꯡꯅ ꯍꯟꯗꯣꯛꯂꯒ ꯇꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯒ ꯃꯊꯛꯇ ꯀꯥꯔꯛꯏ꯫ ꯃꯣꯏꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯣꯌꯥꯅ ꯆꯩꯊꯔꯛꯏ꯫ "ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯤꯁꯤ ꯀꯩꯒꯤꯅꯣ?" ꯃꯔꯩ ꯇꯧꯔꯛꯄꯒꯤ ꯃꯍꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ ꯃꯥꯅ ꯑꯣꯏꯅ ꯋꯥꯍꯪ ꯍꯪꯂꯛꯏ꯫ "ꯀꯅꯥꯅꯣ ꯂꯥꯎꯔꯤꯗꯣ? ꯑꯗꯨꯒ ꯀꯥꯁꯤꯅ ꯀꯅꯥꯒꯤ ꯁꯥꯔꯤꯕ?" ꯂꯣꯌꯥꯅ "ꯑꯩ ꯈꯪꯗꯤꯌꯦ. ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯆꯪꯂꯨꯔꯤꯁꯦ." ꯇꯅꯨ ꯂꯣꯌꯥꯗ ꯌꯦꯡꯂꯛꯂꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ "ꯅꯆꯤꯟꯊꯤ. ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ. ꯈꯪꯐꯝ ꯊꯣꯛꯑꯦ." "ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯗꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯥ?" "ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯂꯧꯗ꯭ꯔꯁꯨ ꯊꯤꯒꯅꯤ. ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯛꯄꯤꯗ꯭ꯔꯤ ꯑꯩꯒꯤ ꯃꯤꯡ ꯅꯆꯤꯟꯗꯨꯅ ꯄꯟꯕꯒꯤ." ꯑꯣꯏꯅꯕꯣꯏ ꯂꯛꯅꯕꯣꯏ ꯃꯆꯤꯟ ꯑꯗꯨ ꯐꯠ ꯃꯦꯜꯂꯤ꯫ ꯇꯅꯨ ꯑꯔꯩꯒꯩ ꯁꯨꯛꯇꯣꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯂꯣꯌꯥꯁꯨ ꯅꯣꯛꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯃꯥꯁꯨ ꯍꯧꯈ꯭ꯔꯦ꯫ ꯉꯥꯟꯕ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯍꯧꯒꯠꯂꯛꯏ꯫ "ꯑꯁ! ꯆꯤꯛꯄꯗ ꯂꯣꯏꯔꯦ ꯀꯣꯛꯁꯦ꯫ ꯏꯃꯥ! ꯏꯃꯥꯎ! ꯍꯩ ꯃꯍꯤ ꯑꯝꯇ ꯁꯦꯝꯃꯛꯑꯣ." ꯄꯨꯔꯅꯤꯃꯥꯁꯨ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯑꯃ ꯁꯦꯝꯂꯒ ꯄꯨꯁꯤꯜꯂꯛꯏ꯫ "ꯊꯛꯑꯣ ꯊꯛꯑꯣ." ꯉꯥꯟꯕꯁꯨ ꯂꯧꯔꯒ ꯊꯛꯑꯦ꯫ ꯄꯨꯔꯅꯤꯃꯥꯅ "ꯅꯪꯕꯨ ꯉꯔꯥꯡ ꯀꯌꯥꯝ ꯊꯛꯆꯤꯜꯂꯨꯔꯒꯦ?" "ꯒ꯭ꯂꯥꯁ 3 ꯈꯛꯅꯤ. ꯃꯇꯨꯡ ꯃꯅꯥꯎ ꯁꯨꯡꯊꯛ ꯍꯦꯛ ꯊꯛꯆꯔꯔꯣꯏ. ꯌꯥꯝ ꯋꯥꯏ." "ꯅꯨꯄꯥꯗꯤꯅꯦ ꯈꯔ ꯊꯛꯑꯒ ꯃꯥꯟꯕꯅꯤ." ꯗꯦꯕꯗꯥꯁ ꯑꯣꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ?" "ꯍꯩ, ꯊꯛꯄ ꯍꯩꯅꯕꯨ ꯍꯦꯟꯖꯟꯕꯗꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ. ꯁꯨꯡꯊꯛ ꯊꯛꯇꯕꯗꯨꯕꯨꯗꯤ ꯅꯪ ꯍꯌꯦꯡ ꯊꯛꯂꯀꯥꯟꯗ ꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯅꯤ." "ꯑꯁ, ꯌꯥꯔꯦꯕ ꯏꯃꯥ. ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ?" "ꯄꯨꯡ 9 ꯇꯥꯗꯣꯔꯦꯅꯦ." "ꯑꯁ, ꯊꯦꯡꯉꯦ." ꯍꯥꯏꯔꯒ ꯍꯧꯒꯠꯂꯒ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯪꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯇ ꯇꯨꯝꯂꯒ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯉꯥꯟꯕ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯂꯩꯆꯤꯜꯁꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯏꯈꯠꯂꯒ "ꯍꯦꯂꯣ." "ꯀꯔꯤꯝ ꯇꯧꯗ꯭ꯔꯕꯣ? ꯉꯔꯥꯡ ꯈꯠꯂꯨꯕꯩ ꯏꯁꯇꯤꯌꯔꯗꯩ ꯑꯣꯟꯊꯕꯗꯨꯕꯣ?" "ꯑꯁ, ꯑꯗꯨꯒꯤꯗꯤ ꯇꯧꯗ꯭ꯔꯦ. ꯐꯦꯕꯔ ꯑꯣꯏꯅ ꯍꯧꯔ ꯂꯩꯔꯤ." "ꯉꯥꯏꯈꯣ, ꯅꯪ ꯆꯠꯇꯣꯔꯕꯣ?" "ꯆꯠꯅꯕ ꯊꯣꯛꯂꯛꯀꯦ ꯇꯧꯔꯤꯌꯦ." "ꯑꯩꯈꯣꯏ ꯐꯥꯎꯗ ꯍꯥꯟꯅ ꯂꯥꯛꯑꯝꯃꯣ. ꯆꯦ ꯆꯥꯡ ꯈꯔ ꯄꯤꯒꯗꯕ." "ꯂꯥꯛꯑꯣꯀꯣ." "ꯍꯣꯏ, ꯉꯥꯏꯔꯝꯃꯣ. ꯑꯩ ꯀꯨꯏꯔꯣꯏ. ꯐꯠ ꯍꯥꯏꯖꯤꯜꯂꯛꯀꯅꯤ." "ꯍꯣꯏ, ꯉꯥꯏꯔꯝꯃꯒꯦ." ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈꯤꯕꯒ ꯁꯠ-ꯁꯠ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯊꯣꯛꯂꯛꯄꯗ ꯒꯦꯠꯇ ꯍꯣꯔꯟ ꯈꯣꯡꯖꯜꯂꯛꯄ ꯑꯗꯨꯗ ꯂꯩꯆꯤꯜ ꯆꯦ ꯈꯔ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯏ꯫ "ꯁꯦ." ꯉꯥꯟꯕ ꯂꯩꯆꯤꯜꯕꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯌꯦꯡꯉꯤ꯫ ꯃꯁꯝ ꯀꯥꯗꯨ ꯐꯖꯅ ꯍꯥꯠꯇꯕꯒꯤ ꯏꯐꯥ ꯐꯥꯔꯤꯉꯩꯗꯨꯗ ꯉꯥꯟꯕꯅ "ꯌꯥꯝ ꯐꯖꯩꯌꯦ." ꯂꯩꯆꯤꯜ ꯃꯁꯥꯗ ꯌꯦꯡꯂꯒ "ꯑꯁ, ꯇꯨꯝꯕ ꯍꯧꯒꯠꯇ ꯉꯥꯏꯔꯤꯌꯦ. ꯅꯪ ꯊꯦꯡꯂꯅꯤ, ꯆꯠꯂꯣ. ꯑꯗꯨꯒꯅꯦ, ꯍꯣꯔꯦꯟ ꯑꯩꯅ ꯁꯣꯏ ꯇꯧꯒꯗꯕ ꯈꯔ ꯂꯩꯕꯅꯦ. ꯑꯗꯨꯗꯣ ꯊꯧꯕꯗ ꯇꯧꯍꯜꯂꯣ." "ꯐꯅꯤ ꯃꯤꯁ." ꯉꯥꯟꯕ ꯑꯦꯛꯇꯤꯚꯥ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯌꯧꯔꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥꯗ ꯍꯥꯟꯅ ꯆꯪꯂꯒ ꯉꯁꯥꯏꯒꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯊꯝꯂꯨꯔꯦ꯫ ꯑꯗꯨꯒ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯁꯥꯏꯟ ꯂꯧꯕ ꯂꯥꯛꯏ꯫ ꯉꯥꯟꯕꯅ "ꯁꯥꯔ,
Miss Lesilna sida magi sign charaga sign amta taw haibirakpa. Mado ngasi laktre. Thauba chedo lauraga tawi. Thawbana sese ngai kone nang Lechilga kari thoknage. Friend ni sir. Hadu boiradi bhai. Mangonda nataba mi yenga yengbu yaroi. Maramdi mahaina laudoini. Nganba momon no aga Yengloida sir. hairam laga thokre. Class 12 hour lakpada Langlenna dangan nganba yinglai masak ado laksin mangamde Kana ngarangi do nangdi kayem khanglamaroi nang yumda ikoi babungya thilambani nganba ningsing na bo honai khara ningsing wangami ai yamna di ningsingba ngamdre. Ado ai manabaga natro aina hankrido. namanaba amata yaudi nanga thanta leirame Oh, nangi mingdi kay kawa. Langlen kawe Class kano. tuyep ni Fazana like tamay changuko. Nako second war wa thingnadorabane. honadoine ado dangan bagi phone number amta piramo isam chamna nganba magi phone number do piram laga Ai thingi chalagi ko. hairam laga chatkre mi tinaba nungaiba mingawla ko phajabana mi khudimang na punba nungaiban mini nupi khudingi michi lang thakpani masana di khangdaba lang thakpada ngai haki matung Lechil call tawrai nganba nang halakpada guli amta yarakira ai kokse chikpada loireba guli su lairamdre Hoi yinglage ngai hakti ngayu ko. School matam loiraga pharmacy amada laklaga koksik pagi guli ama leiraga lakle Lechil su khara chathoklaga ngairami kadaino ngan baguli adu piraga ising bottle ama su pisali Lechil su lauraga adum chasili ngan bana Amaga piramura. Sidi anaba pumnamaka pharani. taningde chalomta ayam kuina lepase kokse kenom tore changage Chongo. Lechil sangkibaga ngan besu hankre mayum yauraduna thanilda call tawrai Ngarang nang nathantaga hangibaneba. Ai thantaga hundoklamlaga. thanilna Aisu mathungaramta khangdreda. Aina khanglakpada yumda leirame. yare nang khangaba mini ko Nang shini he. Yuda thakpai tradi garigi thakling no baina haidi. His. noi na pa do tobai khangaba India da khalaga moina taningde. Nang yam ware. Ai thame. matam ko bi lairenbi chatkino haina khamlabasu yade ko nangdi chatli adumak nangi maikei tabu aikoina onjabani tanajabani nangdi handa fawo yinglamda chatki nangdi adumak tha ama hokre tanugi thagi sagobasu loikre ahongba kaya su purakle yamna hongba loyaga tanugagi marakta nungsinabadi lairadana nongmagi lapnaba helakle yengthinaba kaya hingalai imung adudasu apik-apikpa thogdo kaya amasu thokre adubu Lechilga nganbagagi maridi henna mari chalakle nganbana khanba dumakni Lechil naw yamna chawrakle mana haibada taw haiba nganbana haibana tasinnadabi tawrakle matam amada nupi mahakna henkiba nungsi changdai hojiti nupa mahakna saruk chamada chama henkre Langlen su nganbada asum naksilai nganbasu adumak loinai Sunday ga oire suti leibana mayumda loina leinari ngantaduda chawa masanupiga nganboida lai sumangaduda leptuna kaurai itaw lupasu kaubagi khonjelado tabada thoklai Itaw. Antani hikta. Ngasidi chak sara amata sarusina. Antani hikta laklaba. Hema. Kakalo. imung romda onsilaga kawi Nupi. Chanong gato amta lola udana. Purnima na khumlai ahoy may babong Chawba serang ado piraga. Ngani. Siyekta thongase. Angangayna yinchaningasu lejeraga sarasani. lupana Hoi. Isa nupasu leibani. Maina lejani. Ilu zaram kane. Naihak leiragane. Marayna thoksarasani. Layaktrasu yabasida. Ikoigi nga yokpa pukrisidai pharasu. Ngaga yuiro. Sidi
ꯈꯣꯏꯗꯨꯝ ꯆꯣꯞꯅꯤꯡꯉꯛꯏꯗꯣ ꯏꯇꯥꯎ ꯈꯣꯏꯒ ꯂꯩꯕ꯭ꯔꯣ ꯆꯣꯞꯄꯨꯁꯤꯗꯅ ꯍꯣꯔꯦꯟ ꯆꯥꯛꯀ ꯇꯣꯛꯑꯒ ꯆꯣꯞꯄꯁꯤꯅꯦ ꯑꯍꯣꯏ ꯏꯇꯥꯎ ꯇꯟꯖꯥꯗꯨꯗ ꯉꯥꯟꯕ ꯊꯣꯛꯂꯛꯏ ꯌꯥꯝꯅ ꯅꯥꯟꯅ ꯀꯦꯔꯒ ꯊꯣꯛꯂꯛꯂꯤꯕ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯎꯕꯗ ꯉꯥꯟꯕꯅ ꯅꯨꯡꯉꯥꯏꯔꯣ ꯅꯣꯏꯗ ꯆꯥꯛ ꯆꯥꯊꯔꯨꯒꯦꯅ ꯂꯥꯛꯂꯤꯕ ꯍꯩꯃꯥ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯔꯣꯏ ꯄꯥꯕꯨꯡ ꯍꯣꯏꯒ ꯆꯥꯍꯧꯔꯣꯀꯣ ꯀꯦꯁꯟꯅꯕꯣꯏ ꯑꯩ ꯇꯜꯂꯦ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣꯕ ꯉꯁꯤꯗꯤ ꯁꯨꯇꯤꯅꯤꯅ ꯀꯣꯏꯔꯨꯒꯦ ꯌꯥꯔꯛꯀꯅꯤ ꯌꯥꯔꯛꯂꯣꯏꯁꯨ ꯈꯪꯗ ꯃꯃꯥꯏꯗꯨ ꯁꯎꯟ ꯀꯨꯞꯄ ꯃꯈꯩ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯂꯥꯛꯀꯦ ꯉꯥꯟꯕ ꯋꯥ ꯉꯥꯡꯂꯛꯀꯦ ꯇꯧꯕꯒ ꯂꯨꯄꯥꯅ ꯄꯨꯕꯤꯔꯣꯗꯅ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯣꯏ ꯂꯥꯎ ꯄꯨꯛꯅꯤꯡꯗꯗꯤ ꯁꯣꯜꯂꯦ ꯃꯤ ꯄꯤꯌꯔ ꯆꯠꯄꯁꯤꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯊꯥꯅꯤꯜ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯀꯥꯔꯗꯅꯤ ꯂꯥꯛꯂꯤꯕ ꯑꯗꯨ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯛꯄꯗꯨꯗ ꯊꯥꯅꯤꯜ ꯁꯨꯛꯑꯒ ꯌꯦꯡꯉꯤ ꯉꯥꯟꯕ ꯃꯃꯥꯡꯗ ꯀꯥꯈꯠꯂꯛꯏ ꯂꯥꯡꯂꯦꯟꯅ ꯃꯅꯤꯡꯗ ꯑꯣꯏꯅ ꯀꯥꯈꯠꯂꯒ ꯐꯝꯈ꯭ꯔꯦ ꯊꯥꯅꯤꯜ ꯉꯥꯟꯕ ꯇꯥꯅꯕ ꯃꯑꯣꯡꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯀꯔꯤꯅꯣ ꯅꯨꯄꯤ ꯂꯂꯣꯟꯕꯔꯣ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯉꯥꯟꯕꯅ ꯇꯥꯅꯤꯡꯗꯦꯀꯣ ꯇꯨꯃꯤꯟꯅ ꯊꯧꯔꯁꯦ ꯉꯥꯏꯔꯝꯃꯅꯤ ꯑꯅꯤꯗꯣ ꯃꯈꯣꯏ ꯄꯨꯂꯞ ꯉꯥꯟꯊꯣꯏ ꯍꯣꯏꯗ ꯊꯧꯔꯛꯏ ꯊꯣꯡꯒꯥꯟꯗꯨꯗ ꯂꯩꯆꯤꯜꯒ ꯉꯥꯟꯊꯣꯏꯒ ꯄꯨꯂꯞ ꯂꯦꯝꯃꯤꯟꯅꯩ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯥꯝꯖꯤꯜꯂꯛꯑꯒ ꯊꯥꯅꯤꯜꯅ ꯀꯥꯔꯣ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯀꯥꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯕꯗꯨꯗ ꯉꯥꯟꯊꯣꯏꯅ ꯅꯣꯏ ꯆꯠꯂꯣ ꯊꯥꯅꯤꯜꯅ ꯅꯠꯇꯦꯍꯦ ꯃꯤ ꯉꯥꯟꯕꯒꯤ ꯉꯥꯟꯕꯅ ꯂꯨꯈꯝꯗꯨꯗ ꯅꯞꯄꯛꯑꯗꯤ ꯂꯩꯆꯤꯜꯁꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯛꯏ ꯂꯥꯡꯂꯦꯟ ꯎꯕꯗ ꯍꯩꯃꯥ ꯂꯥꯡꯂꯦꯟ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯂꯥꯡꯂꯦꯟꯅ ꯃꯤꯁ ꯗꯥ ꯉꯥꯟꯕꯒ ꯈꯪꯅꯕ꯭ꯔꯣ ꯏꯀꯥꯏꯔꯛ ꯈꯪꯅꯩꯌꯦ ꯉꯥꯟꯊꯣꯏꯅ ꯀꯥꯏꯗ ꯍꯥꯟꯅ ꯆꯠꯁꯦ ꯍꯥꯏꯔꯤꯅꯣ ꯊꯥꯅꯤꯜꯅ ꯆꯥꯛ ꯍꯣꯇꯦꯜ ꯑꯃꯗ ꯍꯥꯟꯅ ꯄꯨꯂꯞ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯨꯔꯁꯦ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯂꯣꯛꯇꯥꯛꯇ ꯉꯥꯟꯊꯣꯏꯅ ꯑꯁ ꯈꯔ ꯅꯥꯟꯕ ꯑꯃꯗ ꯆꯪꯁꯤꯀꯣ ꯑꯩ ꯌꯥꯝ ꯍꯪꯒꯣꯏꯑꯦꯕ ꯐꯅꯤ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯛ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯂꯛꯂꯦ ꯉꯥꯟꯊꯣꯏꯅ ꯁꯤꯗꯤ ꯅꯥꯜꯂꯦꯍꯦ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯐꯥꯁ ꯐꯨꯗ ꯑꯣꯏꯅ ꯀꯩꯀꯩ ꯆꯥꯔꯁꯨ ꯌꯥꯕꯁꯤꯗ ꯉꯥꯟꯕꯅ ꯑꯣ ꯆꯥꯛꯅ ꯄꯥꯡꯒꯜꯅꯦ ꯃꯈꯣꯏ ꯄꯨꯂꯞ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯂꯒ ꯆꯥꯒꯗꯕꯈꯩ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯉꯥꯟꯕꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯂꯩꯆꯤꯜꯒ ꯂꯥꯡꯂꯦꯟꯒ ꯐꯝꯂꯤ ꯇꯅꯨꯒ ꯊꯥꯅꯤꯜꯒ ꯑꯃ ꯊꯪꯅꯩ ꯂꯩꯆꯤꯜꯅ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯉꯥꯟꯕꯒ ꯀꯩ ꯃꯔꯤ ꯊꯣꯛꯅꯒꯦ ꯀꯩꯝ ꯊꯣꯛꯅꯗꯤꯌꯦ ꯉꯁꯤꯗꯣ ꯗꯥ ꯉꯥꯟꯕ ꯍꯣꯏꯒꯤ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯃꯔꯨꯞ ꯑꯣꯏꯕ ꯑꯗꯨꯒꯤ ꯆꯥꯛ ꯆꯥꯅꯕꯒꯤ ꯂꯥꯛꯄꯅꯦ ꯑꯣ ꯑꯣꯔꯗꯔꯁꯤꯡ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯏ ꯆꯥꯕ ꯍꯧꯅꯔꯛꯂꯦ ꯉꯥꯟꯕꯅ ꯍꯥꯎꯌꯦ ꯃꯣꯏꯒꯤꯁꯤꯗꯤ ꯂꯥꯡꯂꯦꯟ ꯀꯩꯝ ꯆꯥꯗ꯭ꯔꯕꯣ ꯆꯥꯔꯣꯗꯅ ꯂꯥꯡꯂꯦꯟꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯔꯒ ꯂꯩꯕ ꯑꯗꯨꯗ ꯉꯥꯟꯕꯒꯤꯗꯤ ꯌꯦꯡꯕ ꯍꯩꯅꯗꯕꯤꯗꯣ ꯇꯧꯔꯛꯇꯨꯅ ꯌꯦꯟꯗꯣ ꯈꯔ ꯍꯥꯞꯆꯤꯜꯂꯤ ꯂꯥꯡꯂꯦꯟꯁꯨ ꯏꯀꯥꯏꯔꯞ ꯆꯥꯏ ꯂꯩꯆꯤꯜ ꯆꯥꯗꯈꯩ ꯌꯦꯡꯂꯒ ꯂꯩ ꯇꯧꯔꯤꯕ ꯑꯗꯨ ꯃꯃꯥꯏꯗ ꯈꯔꯗꯤ ꯁꯨꯛꯆꯤꯜꯂꯛꯏ ꯃꯥ ꯁꯥꯎꯔꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯑꯣꯏꯅ ꯊꯥꯡꯀꯠꯂꯝꯕ ꯇꯦꯡꯀꯣꯠ ꯑꯗꯣ ꯃꯈꯣꯟ ꯍꯧꯅ ꯊꯝꯃꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜꯒ ꯉꯥꯟꯊꯣꯏꯒ ꯈꯛ ꯌꯦꯡꯂꯛꯏ ꯉꯥꯟꯕꯗꯤ ꯂꯥꯡꯂꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯛꯇꯨꯅ ꯂꯩ ꯂꯩꯆꯤꯜ ꯃꯈꯣꯟ ꯊꯣꯛꯅ ꯑꯩ ꯑꯣꯛꯅꯔꯗꯤꯅꯦ ꯆꯠꯅꯕ ꯇꯧꯁꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄ ꯊꯦꯡꯂꯅꯤ ꯃꯈꯣꯏ ꯄꯨꯂꯞ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯂꯦ ꯂꯩꯆꯤꯜꯅ ꯆꯪꯁꯤꯜꯂꯒ ꯄꯦꯠ ꯇꯧꯏ ꯉꯥꯟꯕꯅ ꯑꯩ ꯇꯧꯔꯒꯦ ꯌꯥꯔꯦ ꯆꯠꯂꯣ ꯀꯔꯤꯝ ꯈꯨꯝꯂꯛꯇꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯊꯣꯛꯂꯛꯂꯦ ꯍꯟꯗꯛꯅ ꯉꯥꯟꯕꯅ ꯑꯃꯨꯛ ꯊꯧꯔꯛꯏ ꯄꯥꯡꯂꯛꯂꯦ ꯄꯨꯋꯥꯔꯤ ꯀꯌꯥꯒ ꯁꯝꯅꯔꯤꯕ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯃꯩꯇꯩꯁꯤꯡꯒꯤꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯁꯦꯜꯅꯤ ꯍꯥꯏꯅꯔꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯕꯨ ꯁꯛ ꯇꯥꯛꯂꯤꯕ ꯄꯥꯠ ꯂꯣꯛꯇꯥꯛ ꯄꯥꯠ ꯊꯥꯅꯤꯜꯅ ꯎꯗ ꯀꯨꯏꯔꯦꯍꯦ ꯏꯃꯥ ꯂꯣꯛꯇꯥꯛꯁꯦ ꯉꯥꯟꯊꯣꯏꯅ ꯍꯤ ꯇꯣꯡꯂꯨꯁꯦ ꯉꯥꯟꯕꯅ ꯕꯣꯠꯅ ꯁꯤꯜꯂꯤꯅꯦ ꯁꯦꯜꯂꯤꯕ ꯕꯣꯠ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁꯦꯡꯕꯒꯨꯝ ꯇꯧꯅꯤꯡꯉꯤꯗ ꯂꯩꯆꯤꯜꯅ ꯇꯣꯡꯂꯨꯁꯦ ꯃꯈꯣꯏ 6 ꯕꯣꯠ ꯑꯃꯗ ꯄꯨꯂꯞ ꯇꯣꯡꯂꯦ ꯑꯗꯨꯒ ꯊꯧꯕ ꯍꯧꯔꯛꯏ ꯕꯣꯠ ꯊꯧꯔꯤꯕ ꯃꯤꯗꯨꯅ ꯂꯥꯡꯂꯦꯟꯅ ꯑꯁꯤꯒꯤꯁꯤꯗ ꯆꯠꯁꯦ ꯆꯤꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯊꯧꯔꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯈꯥꯝꯂꯦ ꯃꯈꯣꯏꯁꯨ
ꯈꯖꯤꯡ ꯕꯣꯔꯥꯅꯦ. ꯑꯁ ꯆꯥꯅꯤꯡꯉꯦ. ꯆꯥꯁꯦ. ꯉꯥꯟꯊꯣꯏꯅ ꯍꯣꯏꯅꯦ ꯍꯥꯎꯔꯅꯤꯅꯦ. ꯑꯍꯨꯝꯗꯣ ꯐꯝꯊꯈ꯭ꯔꯦ. ꯉꯥꯟꯕ ꯂꯩꯆꯤꯜꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯁ꯭ꯋꯥꯏꯕꯨꯛꯇ ꯆꯠꯂꯨꯁꯤꯔꯥ? ꯂꯩꯆꯤꯜꯅ ꯉꯥꯟꯕꯅ ꯅꯣꯏ ꯆꯥꯕ ꯍꯧꯔꯝꯃꯣ, ꯑꯩꯈꯣꯏꯅ ꯑꯁ꯭ꯋꯥꯏꯕꯨꯛꯇ ꯁꯨꯝ ꯆꯠꯂꯨꯒꯦ. ꯊꯥꯅꯤꯜꯅ ꯇꯧꯔꯨꯔꯣ, ꯔꯣꯃꯥꯟꯁꯇꯣ ꯅꯅꯤꯡꯗ ꯇꯦꯛꯈꯩ. ꯉꯥꯟꯕ ꯅꯣꯡꯃꯤ ꯂꯩꯆꯤꯜꯒ ꯆꯠꯈ꯭ꯔꯦ. ꯂꯥꯡꯂꯦꯟ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯋꯤ. ꯉꯥꯟꯕꯅ ꯇꯥꯕ꯭ꯔꯥ? ꯑꯩ ꯉꯁꯤꯗꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄꯤꯒꯦ. ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯍꯦꯛ ꯎꯕꯗ ꯏꯁꯥꯗ ꯌꯥꯝꯅ ꯄꯥꯝꯕ ꯑꯃꯗꯤ ꯄꯣꯛꯈꯤ. ꯑꯩꯅ ꯈꯟꯈꯤ ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯒꯗꯕ ꯅꯨꯄꯤꯗ ꯄꯤꯒꯦ ꯍꯥꯏꯅ. ꯑꯗꯨꯕꯨ ꯄꯣꯠꯁꯛꯁꯦ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯄꯤꯔꯒꯦ. ꯂꯩꯆꯤꯜꯅ ꯀꯩ ꯄꯣꯠꯅꯣ? ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯦꯔꯪ ꯑꯃꯨꯕꯗꯨ ꯄꯤꯔꯛꯏ. ꯂꯩꯆꯤꯜ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯉꯥꯟꯕꯅ ꯈꯪꯂꯤꯕ꯭ꯔꯥ? ꯄꯣꯠꯁꯛꯁꯦ ꯑꯗꯨ ꯉꯩꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯥꯛꯈꯤꯕ ꯐꯤꯗꯨꯅꯤ. ꯑꯁꯦꯡꯕ ꯃꯄꯨꯗꯒꯤ ꯂꯥꯛꯂꯨꯔꯤꯕ ꯑꯩꯁꯤ ꯌꯥꯝꯅ ꯂꯥꯜꯂꯕ꯭ꯔꯥ? ꯂꯩꯆꯤꯜ ꯉꯥꯟꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ. ꯉꯥꯟꯕ, ꯅꯪꯅ ꯑꯩꯕꯨꯁꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯅꯪꯅ ꯄꯤꯔꯤꯕ ꯄꯣꯠꯁꯤꯒꯤ ꯃꯃꯜꯗꯤ ꯑꯩꯅ ꯀꯔꯤ ꯑꯣꯏꯅ ꯄꯤꯒꯅꯤ? ꯁꯨꯞꯅꯒꯤ ꯅꯪꯒꯤ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛꯇꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯣ. ꯑꯩꯒꯤ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ. ꯉꯥꯟꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯖꯩ. ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯕꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ. ꯃꯈꯣꯏꯁꯨ ꯈꯔ ꯆꯥꯔꯒ ꯕꯣꯠ ꯑꯃꯨꯛ ꯇꯣꯡꯗꯨꯅ ꯂꯥꯟꯊꯣꯛꯂꯛꯂꯦ. ꯒꯥꯔꯤ ꯑꯗꯨ ꯄꯨꯂꯞ ꯇꯣꯡꯗꯨꯅ ꯍꯟꯅꯕ ꯇꯧꯔꯛꯏ. ꯉꯥꯟꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇꯨꯕꯨ ꯌꯦꯡꯖꯩ. ꯃꯐꯝꯗꯣ ꯈꯔꯗꯤ ꯑꯣꯜꯂꯦ. ꯃꯥꯅꯤ, ꯂꯝꯗꯝ ꯑꯁꯦ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯀꯦꯒꯦ ꯃꯣꯏꯔꯥꯡ. ꯇꯅꯨ ꯃꯥꯒꯤ ꯀꯥꯗ ꯃꯊꯟꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ. ꯔꯌꯥꯁꯨ ꯂꯩꯇꯦ, ꯔꯤꯅꯥꯁꯨ ꯂꯩꯇꯦ. ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯁꯈꯤ ꯈꯛꯅꯤ. ꯉꯔꯥꯡ ꯃꯥꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯅꯥꯒꯤꯅꯣ, ꯀꯔꯤꯕꯨ ꯂꯩꯕꯅꯣ ꯈꯟꯕꯅ ꯋꯥꯈꯜ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯕꯅꯤ. ꯁ꯭ꯇꯤꯌꯔ ꯑꯗꯨꯗ ꯇꯞꯅ ꯀꯨꯝꯊꯔꯛꯏ. ꯃꯥꯅ ꯉꯔꯥꯡ ꯆꯠꯈꯤꯕ ꯀꯥꯗꯣ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯀꯥꯎꯔꯦ. ꯃꯀꯣꯛ ꯑꯗꯣ ꯉꯥꯎꯔꯦ, ꯀꯥꯗꯣ ꯌꯥꯝꯕꯅ. ꯉꯔꯥꯡꯗꯤ ꯈꯣꯟꯖꯦꯜ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯕꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯐꯪꯈꯤꯕ ꯑꯗꯣ. ꯀꯥꯁꯤꯡꯗꯨꯁꯨ ꯂꯩꯐꯝ ꯏꯃꯥꯟꯇ ꯃꯥꯟꯅꯩ. ꯃꯥꯅ ꯈꯔ ꯆꯤꯡꯅꯕ ꯀꯥ ꯑꯃꯒꯤ ꯃꯄꯥꯗ ꯇꯞꯅ ꯑꯁꯨꯝ ꯆꯠꯂꯤ. ꯁꯈꯤꯅ ꯀꯔꯤ ꯍꯨꯔꯥꯟꯗꯣꯏꯅꯣ ꯑꯗꯨꯗ? ꯃꯁꯥ ꯑꯗꯨ ꯈꯪꯉꯤ. ꯂꯩꯊꯣꯔꯛꯂꯒ ꯏꯃꯨꯡꯁꯦ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯋꯦ. ꯀꯔꯤ ꯄꯣꯠꯂꯝꯁꯤꯡ ꯂꯩꯒꯦꯅꯅꯦ ꯈꯪꯅꯕ ꯆꯠꯂꯤꯕ. ꯁꯈꯤꯅ ꯀꯔꯤꯅꯣ, ꯆꯠꯊꯣꯛꯁꯦ ꯑꯝꯇ. ꯉꯁꯤ ꯌꯨꯝꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯦ. ꯅꯪ ꯑꯃ ꯍꯥꯠꯇꯣꯛꯄꯗꯅꯦ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏꯀꯣ. ꯅꯪꯅ ꯑꯩ ꯍꯥꯠꯂꯒ ꯑꯩꯅ ꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩ ꯇꯥꯔꯦ. ꯁꯈꯤ, ꯑꯩ ꯌꯥꯝ ꯁꯥꯎꯍꯜꯂꯛꯀꯅꯣ. ꯍꯟꯇꯣꯛꯑꯣꯏ. ꯀꯥꯁꯤꯗ ꯀꯩ ꯂꯩꯒꯦ ꯅꯪ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯅ? ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ. ꯇꯅꯨ ꯁꯈꯤꯕꯨ ꯏꯟꯊꯣꯛꯏ. ꯁꯈꯤꯁꯨ ꯍꯦꯛꯇ ꯅꯝ ꯌꯥꯜꯂꯤ. ꯇꯅꯨ ꯁꯈꯤꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯀꯟꯅ ꯃꯦꯠꯂꯒ ꯅꯪ ꯑꯩꯅ ꯍꯟꯗꯣꯛꯑꯣ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯗꯤ ꯁꯤ ꯆꯥꯎ ꯍꯥꯏꯔꯒ ꯂꯥꯛꯇꯅ ꯏꯟꯈ꯭ꯔꯦ. ꯁꯈꯤꯁꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯁꯤꯜꯂꯤ. ꯇꯅꯨ ꯊꯣꯡ ꯑꯗꯣ ꯈꯪꯉꯥꯡ ꯍꯥꯡꯗꯣꯛꯏ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯁꯨꯞꯅꯒꯤ ꯄꯣꯠ ꯄꯩꯔꯤꯕ ꯑꯗꯨ ꯈꯛꯇꯅꯤ. ꯁꯈꯤ ꯇꯅꯨꯅ ꯍꯤꯡꯂꯤꯈꯩ ꯃꯈꯣꯏꯗ ꯌꯦꯜꯂꯛꯂꯅꯤ ꯈꯟꯈꯤꯕꯒꯤꯔꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯅꯨꯕꯨ ꯄꯩꯔꯤꯕ ꯄꯣꯠꯆꯩ ꯃꯔꯛꯇ ꯂꯥꯛꯇꯅ ꯏꯟꯁꯤꯜꯂꯤ. ꯇꯅꯨꯁꯨ ꯄꯣꯠꯆꯩ ꯃꯔꯛꯇ ꯇꯨꯁꯤꯜꯂꯤ. ꯃꯗꯨꯒꯤ ꯇꯟꯖꯥꯗꯣ ꯂꯧꯔꯒ ꯂꯩꯔꯤꯕ ꯑꯔꯨꯝꯕ ꯕꯣꯛꯁꯁꯤꯡ ꯑꯗꯣ ꯇꯅꯨꯒꯤ ꯃꯊꯛꯇ ꯂꯥꯛꯇꯅ ꯇꯥꯍꯟꯈꯤ. ꯁꯣꯝꯗꯅ ꯉꯥꯟꯕ ꯍꯣꯏ ꯍꯜꯂꯛꯄꯗ ꯗꯨꯀꯥꯟ ꯑꯃꯗ ꯈꯥꯝꯂꯒ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯤ. ꯉꯥꯟꯕꯒ ꯊꯥꯅꯤꯜꯒꯅ. ꯅꯨꯄꯤ ꯑꯍꯨꯝꯗꯨꯗꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯍꯧꯋꯤ. ꯊꯥꯅꯤꯜꯅ ꯌꯥꯔꯅꯤ ꯁꯤ ꯑꯣꯏꯔꯗꯤ. ꯉꯥꯟꯕ ꯂꯥꯎꯗꯨꯗꯤ. ꯃꯈꯣꯏ ꯑꯅꯤ ꯁꯣꯔꯣꯛꯇꯣ ꯂꯥꯟꯊꯣꯛꯅꯕ ꯇꯧꯔꯤ. ꯋꯤꯁꯄꯔꯅ ꯑꯁꯤꯗꯤ ꯊꯥꯅꯤꯜ ꯅꯠꯇ꯭ꯔꯥ? ꯈꯥꯕꯅ ꯃꯥꯅꯦ. ꯊꯧꯕꯅ ꯉꯥꯟꯕꯅꯤꯅꯦ. ꯋꯤꯁꯄꯔꯅ ꯊꯧꯕ, ꯅꯪ ꯃꯁꯤꯒꯤ ꯕ꯭ꯂꯨ ꯂꯤꯠꯂꯤꯕ ꯅꯨꯄꯥꯁꯦ ꯅꯪꯅ ꯄꯥꯏꯔꯛꯈꯤꯕ ꯊꯥꯡꯗꯨꯅ ꯊꯤꯟꯖꯤꯜꯂꯝꯃꯣ, ꯍꯥꯠꯇꯣꯛꯂꯝꯃꯣ. ꯊꯣꯏꯕꯅ ꯑꯣꯀꯦ. ꯃꯈꯣꯏꯅ ꯊꯧꯔꯛꯄ ꯕꯥꯏꯛ ꯑꯗꯣ ꯀꯟꯅ ꯉꯪꯈꯠꯇꯨꯅ ꯊꯧꯔꯛꯏ. ꯍꯦꯜꯃꯦꯠ, ꯐ꯭ꯂꯦꯠ ꯂꯦꯗꯔꯒꯤ ꯖꯦꯀꯦꯠ, ꯑꯗꯨꯒ
ꯆꯥꯅꯕ ꯕ꯭ꯂꯦꯛ ꯕꯨꯠ ꯂꯝꯕꯤ ꯂꯥꯟꯊꯣꯛꯂꯤꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯄꯒ ꯊꯧꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯀꯟꯅ ꯊꯧꯖꯤꯜꯂꯛꯂꯒ ꯊꯥꯅꯤꯜꯒꯤ ꯃꯍꯨꯠ ꯉꯥꯟꯕꯒꯤ ꯄꯨꯛꯆꯦꯠꯇ ꯊꯤꯜꯂꯝꯂꯒ ꯊꯧꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯅ "ꯚꯥꯏ!" ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯃꯤꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯐꯝ ꯑꯗꯣ ꯂꯩꯆꯤꯜ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯗꯣꯔꯕꯅꯤ꯫ ꯉꯥꯟꯕ ꯂꯩꯃꯥꯏꯗ ꯇꯨꯊꯈꯤ꯫ ꯕꯥꯏꯛ ꯊꯧꯈꯤꯕ ꯊꯧꯕꯅ ꯈꯜꯂꯤ ꯋꯥꯈꯜꯗ, "ꯅꯪꯅ ꯑꯩꯒꯤ ꯂꯩꯆꯤꯜꯗ ꯄꯥꯝꯁꯤꯜꯂꯛꯄꯒꯤ ꯅꯔꯥꯜꯅꯤ꯫" ꯂꯩꯆꯤꯜ ꯉꯥꯟꯕꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯃꯄꯥꯒꯤ ꯀꯣꯜ ꯂꯥꯛꯏ꯫ "ꯏꯕꯦꯝꯃ, ꯄꯥꯕꯨꯡ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯦ꯫" ꯆꯦꯜꯂꯝꯕ ꯑꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ "ꯄꯥꯕꯨꯡ ꯀꯥꯏꯗ ꯂꯩꯒꯦ?" "ꯑꯩ ꯌꯨꯝꯗ ꯂꯩꯔꯦ꯫" ꯂꯩꯆꯤꯜ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯗ ꯃꯄꯥ ꯃꯍꯥꯛꯅ ꯂꯨꯝꯈꯤꯕꯅ ꯃꯌꯨꯝ ꯇꯥꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯉꯥꯟꯕ ꯂꯩꯆꯤꯜꯕꯨ ꯌꯦꯡꯖꯕꯗꯣ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯏꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯄꯦꯟꯗꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯈꯤ ꯁꯣꯟꯒꯤ ꯊꯃꯣꯏꯗ꯫ "ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ?" ꯀꯅꯥꯅꯕꯨ ꯈꯜꯂꯣꯏ ꯑꯁꯣꯛꯄ ꯑꯃ ꯃꯃꯥꯡꯃꯛꯇꯗ ꯇꯥꯔꯒ ꯂꯩꯔꯤꯉꯩ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯦꯟꯕ ꯑꯗꯨ, ꯑꯗꯨꯁꯨ ꯑꯅꯛꯄ ꯃꯔꯤ꯫ ꯃꯥꯒꯤꯅ ꯑꯣꯏꯗꯧꯔꯤꯕꯅꯤ ꯂꯣꯏꯅꯕꯤ꯫